Sekmai Police na konba khurkhul Sengjang Pokpi haina khangnaba mafam amada leiba maitegi farm ama ngarang namidang wairam maina tumna chakre thaudok asigi matangda press na phangba pawa mana hai ngarang ya sanglakpa pung mari makhai rom taba dwaida maina tumna chakraba farm adu khurkhul dagi haikham amothoi koba amagini hairi farm asi soron phai kuki khulga yam naknana leibani mafam asi leibaki irangna maram oiraga maitai singna changba yadana leibani mai asi matau karamna hauраklibano haiba hauzik phawgi oina khangba ngamdri Farmasagi maipu haikam amuthoi ga tom TV ga akhanan unaba madamak na hai ngarang mai na tumna chakraba farm asi lawpari ama khara hena chawba farm ni laibaki irang asi thoktringai mamangdadi farm asida matam gi mahi marong thabata natana sanga sik yopani ngarang gi mai sakpagi thodok aduda mahaki auction amadi hameng thampham sang yen makol rest house toilet set amadi kitchen tumna chakrai farm laidiba mafam asi soron phai hairiba kuki khul asiga yamna naknana leiba mafam oibana mafam asta kuki nepali amadi nagasing natana maitai singdi changbada khudong thinangai oi kumjali singani kulumdagi me ahumdagi haurakhiba irang asdagi ngasi phawba mafam asta maitai khunja sing sangsingba ngamdana lakhibani haina makna makhatana phongdokhe ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯐꯥꯎꯔꯤꯕ ꯂꯝꯕꯤꯁꯤ ꯀꯩꯅꯣꯅꯦꯕ ꯂꯩꯃꯈꯣꯡꯗꯒꯤꯅ ꯀꯥꯡꯆꯨꯞ ꯇꯥꯕ ꯂꯝꯕꯤ ꯄꯥꯏꯞꯂꯥꯏꯟ ꯑꯃ ꯂꯩꯌꯦꯕ ꯄꯥꯏꯞꯂꯥꯏꯟꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯟꯅ ꯇꯧꯔꯤꯁꯦ ꯀꯨꯀꯤ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯃꯩꯇꯩꯗꯤ ꯑꯗꯨꯗ ꯆꯠꯇ꯭ꯔꯦꯕ ꯃꯩꯇꯩꯗꯤ ꯈꯔ ꯀꯥꯈꯠꯂꯒꯁꯨ ꯌꯣꯛꯇꯨꯒꯤ ꯃꯈꯥ ꯑꯗꯨꯋꯥꯏꯗ ꯈꯔ ꯆꯪꯉꯝꯃꯒ ꯑꯗꯨꯝ ꯍꯟꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯆꯠꯂꯤꯁꯤ ꯀꯨꯀꯤꯅ ꯄꯨꯔꯥ ꯅꯝꯅ ꯆꯠꯂꯦ ꯑꯗꯩ ꯅꯥꯒꯥ ꯈꯔ ꯆꯠꯂꯦ ꯑꯗꯒꯤ ꯅꯦꯄꯥꯂꯤ ꯈꯔ ꯆꯠꯂꯦ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯗꯤ ꯆꯠꯇꯦꯕ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯁꯤꯅ ꯑꯇꯝꯅ ꯊꯥꯒ ꯌꯥꯎ ꯊꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯗꯅ ꯃꯣꯏꯅ ꯃꯩꯈꯦꯠ ꯈꯦꯠꯂꯒ ꯂꯪꯁꯤꯜꯂꯝꯕꯗ ꯑꯗꯨꯝ ꯏꯀꯣꯡ ꯆꯥꯛꯄ ꯃꯐꯝ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯃꯣꯏ ꯑꯇꯝꯅ ꯊꯥꯒꯦꯅ ꯊꯥꯔꯤꯔꯥ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯏꯔꯥꯡꯁꯤ ꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯑꯁ ꯌꯥꯎ ꯆꯦꯟꯊꯔꯛꯑꯦꯅ ꯃꯣꯏꯅ ꯄꯨꯕꯤꯔꯛꯑꯦ ꯆꯦꯟꯊꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩ ꯌꯥꯎ 10 ꯇꯔꯨꯛꯈꯛ ꯐꯪꯉꯦ ꯃꯣꯏꯅ ꯌꯥꯎ 2 ꯑꯃꯗꯤ ꯃꯣꯏꯅ ꯂꯧꯍꯧꯔꯦ ꯍꯥꯏꯌꯦ ꯑꯗꯩ ꯍꯦꯟꯅ ꯐꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯌꯦ